पाउसेद युम्फम ओइबा मरुइबा पाउ खरा अपडेट तौजरी सोशल मीडिया दा मिरेप ओइबा तोकलनी हाइना लाना पाउ संदोकलिबा असि तौबिगनो लमसांग केंद्र मियम की मतेंग क्या पांगदुना लाकलिबा लोक जनशक्ति पार्टी एलजेपी मणिपुर स्टेट की जनरल सेक्रेटरी ओइरंबा खुनराकपुम कनबना पार्टी दगे रिजाइन तौबदा मी खराना सोशल मीडिया दा मिरेप ओइबा तोकलनी हाइना लाना पाउ संदोकलिबा असि तौबिगनो माखाताना रानबा पाउ मियम दा संदोकलबदी लीगल एक्शन लखुटकनी हाइना केस कनबा लमसांग केंद्र कमिटी की प्रेसिडेंट थियम नादोना फोंदोखरे ngasi tauthong khunuk da leiba KS kan bagi mem da pangthokba paugi mifam amada magna makhatana haiki hana LJP ki national president Baram Bilas Paswana laikhiraba matung party leader ki matak da Pasomte first amadi Chirang Paswan arik marakta muknaba laktuna Supreme Court jaukraba matong samam naba kya lakpada ki lamsang kendra ki LJP unit ki mi lising ani samanga romna thasigi ani da kumna khanaraba matung party asre ki jan tawbane Hausa hauji ke wena kunrapum kan bana karamba party de jaw kani ai bagi tangtang ba warib laitre amadi lakador riba taragani tho suba Manipur Legislative Assembly election dan independent warabasu meru boina chongthok tan mekhal thekna ba sem sare serka sida social media da mi khara na mirip oiba tok lagani ana pau lana sandokpa asi tawbi gano Nagalambar wamda miyam na pamba mioi da BJP ticket pigane jiribam da ngarang han boina nabit humni ke khongsat da Thongkibi BJP Manipur Protest ki President Orbi A Sarda Devi Gangasi Paumi Singa Akhanana Unaba Amada Magna Hai Mana President Orakpada ki tha athimba pung pharakle Bharatiya Janata Party BJP na pirakliba responsibility ki matung ina Manipur State asida lairiba Assembly Constituency humpoge manungda constituency taramanga satkre masi chataba yatraba thawdang amane State President Orakpada ki jiribam kendra asida taramanga suba kendra wena lakhibane Maroina jiribam da lakliba si party subu matau karam na mapangal kangkathan gadage aiba matang da khanaba lakjabane BJP abaji atop party ka manadaba aibadi election matam da miyam ki manakta lakpa election loikragana praja singh marakta asoba hoba ama leiba atukuma political party adunate BJP ki MLA kan ba aduga sing tam amadi community khudika puksel manana leiba haibase BJP ki pantamni BJP ticket pibasi miyam na pamba mioi da pigane Loinana BJP na ticket piba haibasitabo miyam ki apamba amadi candidate oigadoriba aduna miyam na pamba thabak tawba ngamgadabani aduguma miude ticket pigani haiba wafum kya subang doke sahiye sigi National Sports Award Selection Committee da Manipur gi sarita yaure Sports Ministry gi sahiye sigi National Sports Award Selection Committee da Manipur gi hanagi World Champion boxer sarita Laisram Sarita Devi yaure Sports Ministry na ngasi lauthoki pathabak taki potha kraba Supreme Court ke Justice Mukunda Kum Sarmana chairperson werpa National Sports Award Selection Committee aduda sarida tanatan ahumblak Para Olympic medal singlaw bangam kraba javelin thrower Tabendra Jajar ya amasung hanagi cricketer Venkatesh Prasad Sujauge Sports Ministry na ngasi thoki ba circular amana hai National Award Selection Committee aduda international topas hanaroi sing nursery amawariba Sahadabari Academy Chalairiba hockey coach Baldev Singh Lemjanafam Oribi Hanagi shooter Anjali Bhagwat amasung Hanagi India gi nupi cricket team gi captain Anjum Sofra yaure Selection Committee adu the Sports Authority of India gi Director General Sandeep Pradhan amasung senior journalist Bijoy Lokapali amasung Brikant Gupta anisu yaure Andagda Tokyo gi Paralympics da Jajaria silver medal amalawtana English ngani mari amasung English ngani taraga taruk Edition sing the Lokiba gold medal and the Aduda Hapsen K. Sahi Sig National Award Singi Award Singi winner sing laptop Nada Laka the Batamit Karniki Manung the committee Adukimi from Bangtok Lakane. Government Olympics Amazon Para Olympic Games Anida Indiana Utpa performance Adu Ngainava Matam Tintanava Warip Lokraba Matung the Sahi Sigi Award Sing Matam Tintana Lanto Nadabagi Pipam Amadalake. Lebagasida event animakta amukta mamangda thokitraba matau record ana medal sing lorake Olympics da medal taret aduga para Olympics da gold manga yauna medal taraga ma palorake javelin thrower hira soprano Olympics da gold loduna khwaidagi makok thoglaba performance ama pekhi mage medal aduna games adu India ge athletics da loba ahanba Olympic medal weke amasung sahi tara gumdogi matung da loba ahanba gold medal so weke khwaidagi wanglaba mana khel ratna wari masi asir Mana asi Rajiv Gandhi Khel Ratna dagi Dhyan Chand Khel Ratna haina maming onthoktuna sahi asdagi piba hauragani masigi makha tarakpada Arjun Award oire makha tarakpa atopa pau amadana haujikdi Taliban gi manglan mangphaunare nupi gi hak jauna asengba sariya lo chalai kadabani Mehbuba
Hardline Islamic Group amu oriba Taliban matam kya mamphang na pangam dan lera kiba manglan ngasi di mamphang na re. Afghanistan da group asin lengak salaiba matam dan nupi sing hak mapung pananga kadabani aiba wafam su yaurba asengba. Sariya lo da jumpam oiba sasan chalai kadabani aina Jammu and Kashmir ki hanage. Si Minister amasung People's Democratic Party PDP ki lusing bi Mehbooba Mufti na akan ba wafam phangdokre. Mamangi matam dadi Taliban na miyo bigi tangai fadana phangpham thokpa hak sing mangali an international community nena. International community na ngang naramba mayam madu nga sidi ko kanana ba hona bagi tangai fada balai. Hardline Islamic Group asina Afghanistan dagi lengak season chalai gi harabadi nupi sing gi hak mafung phana piriba aseng ba sharia ki niyam sing chen nga kadabane. Taliban na phongdok liba atop sharia law adudi lapna hondok ton tham kadabane. District leiba Akran Jammu and Kashmir gi Kulgam district leiba Akran Palace da miyam chona tin khiba. Tharumama da wangang bada PDP lusing bi asna wafam sing asi phongdok khiba galoinana. Taliban kumjali sing amga par marfudragi matam da Afghanistan da han boy na sasan chalai kiba matam aduda sathagi bathabak thawong sing adunga sichu amu khanda sathagi khalabadi Afghanistan gi miyam ga afaba mari thambang amlagloi aduga balem pumbagi laibak sing na su hena yang thinara kani haike nopi sing gi jauna miyo khudima ki mapung phaba right fanghana ba haibasi aseng ba sharia law gi bachatni maramasna Taliban na miyam amati nopi sing bai kai khumna bagal loina na ba khoige hak mapung phana phangalabadi malem pumbada Taliban na fidam ningai warba khudam ama Ibang gani hai bawa fam sepang doke. National Conference NC gilusing ba Farooq Abdullah na Srinagar da pang thopa pa mising ko una bagi thoram da. Taliban aseng ba Islamic principle sing matungin afaba sasan nama porop ngam gani ain asa tawi hai bawa fam phang dokra ba matung. Pungkara leira ka Mehbooba Mufti gi akan ba wa fam masi am phang dora kai bane. PDP ki Mehbooba Mufti amasung NC gi Farooq Abdullah animak People's Alliance for Governor Declaration PSG di member kaktani Harba Alliance Group asi Jammu and Kashmir dagi lauthoki ba Article 370 amok hanjan hangada bani haina akan badabi tawriba Jammu Kashmir da base taw group amane Taliban na miyoy bagi mapung phana ikai khumnagada bani haina taksila duna military group asna malemgi atai lebak singka phaba mapang oy bagi mari chamkana na basu honagada bani haike Taliban Afghanistan gi miyam gi hak ikai khumna pagaloi na ngak sen gada bani aduga Islamic rules sing matungin afaba lengak sasan abaleba kadagi miyam ta phangan kadabani aiba wafam so hana Jammu Kashmir ki minister oramba Farooq Abdullah na makhatana phangdoke magi wafam khara du phangdokraba matung de Jammu and Kashmir National Conference na athuwa sengdok warola miyam da laukthokla duna Farooq Abdullah amadi National Conference na Pakistan da nauna lengak sasan parak liba Taliban bo saukut pana takna bisang da lepagi wafam amata laite ana phangdorake US na Taliban government gi madakta action na asumba well pigani ana phangdokre Taliban na Kabul kutum chanduna Afghanistan da anaba government amasem lagani aila lauthoki ba United States ki State Department housing yamna kubna yangsele Hardline Islamic Group asina Afghanistan gi lengak chalai pada makok madang oina thau punarba lauthoki ba miyoi singa do ayambana Taliban group ki lusing bangak tani aduga khara amadi makhoi ga matam gya ki mamang dagi nangna tinnarakpa associate ngak tani masigi sumadakta anuba lengak asina nupi gi mihut amada yahondre and State Department gi statement amana phangdoke Group asina makhata na makhoi ga yamna nakna loina raki ba miyo khara sulengak tahap sinana bahonari aibagi thajaba yaba pau laire hauzik Taliban ama pungoi ba lengak sasan ama semna ba thorang oina hauzik maki de caretaker cabinet ama thamkre aibase US na sabchana khangi adumukwa US ki afang ba action na Taliban bo wal chathagani amasu asumba lambi da purakani wahi na bizar tawroi hairi Afghanistan ki miyam na kwadi gi lebak masa taba inclusive ba lengak ama pami aibase US na mamang da su phongdo ki ba leikrabani haina su statement aduna makhata ke Taliban fighters ki badagi Afghanistan ki miyam lebak adu thadok tuna mapal lebak sing da chena da honrak padagi hausi wargli ba issue adu ki matang da State Department ai tribal document jawba Afghan sing amsang foreign national sing aso engam amata yahon da masana pamjaba mapal lebak sing da chat pa hangani ana Taliban mamang da thamlaki ba commitment sing adu US na ngasi su thajare doha gi mefam da janing da matungin na janaki ba matungin Afghanistan da ki ato palebak sing da pai khina da thorang tawdun leiri ba flight sing da Taliban leadership na permit pi duna pai bhai halagani hai bawa fam phongdo khibani aire Afghanistan gi lemai degi atop palebak sin ki han khangan bi yaba lalhoba gi thawong sing amada sathaloi aduka international community gi mai ki degi Afghanistan gi miyam da miyoi ba maselama wei bagi tengbang polam sing pi balak da su ayat apan amada thogaloi haina Taliban leadership na phongdo khibadu patam punama tanga lakani hai bagi thaja basu US na thamli aire aroi bada content sing asiki maru ba pau khara asiba pau damjari ba Manipulakan news YouTube channel amadi Facebook page asidagi yangbiri pupuna mappa thagasari channel asina dumta kanarabadi subscribe tawbi channel subscribe tawbi romloina like and share tawbi sukawi knupna mappo amokhana thagasari